ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯥꯗꯅ ꯆꯂꯥꯟ ꯀꯛꯄ ꯅꯠꯇ꯭ꯔꯒ ꯂꯥꯏꯁꯦꯟꯁ ꯀꯛꯀꯅꯤ ꯀꯥꯏꯅ ꯇꯧꯕ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯁꯔꯀꯥꯔꯅ ꯇꯥꯕꯤꯗꯕ ꯂꯩꯔꯒꯗꯤ ꯃꯇꯝ ꯀꯛꯇꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯊꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇꯒꯤ ꯂꯦꯞꯆꯒꯅꯤ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯗ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯥꯗꯅ ꯆꯂꯥꯟ ꯀꯛꯄ ꯑꯃꯗꯤ ꯉꯥꯛꯇꯪ ꯗꯤꯇꯦꯟ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯥꯔꯚꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯒꯤ ꯆꯌꯦꯠꯅꯕ ꯈꯔ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯁꯇꯥꯔꯒꯤ ꯑꯣꯏꯕ ꯃꯦꯝꯕꯔꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯑꯔꯖꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯦ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯑꯩꯈꯣꯏ ꯗꯥꯏꯖꯦꯁ ꯇꯧꯃꯤꯟꯅꯔꯦ ꯂꯥꯛꯂꯤꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯕ ꯇꯧꯕꯇꯕꯨ ꯃꯁꯤ ꯑꯩꯈꯣꯏꯒ ꯒꯚꯔꯟꯃꯦꯟꯠꯀ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯅꯨꯡꯗ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯂꯧꯈꯠꯂꯛꯄ ꯑꯦꯛꯁꯟ ꯑꯣꯏꯕꯤꯔꯒꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯉꯥꯡ ꯊꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗꯤ ꯆꯍꯤ ꯌꯥꯝꯅ ꯁꯥꯡꯂꯕ ꯆꯍꯤ 90ꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯨꯝꯅ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ ꯆꯠꯊꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯝꯁꯇꯥꯔꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯒ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯂꯣꯟ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯎꯔꯒ ꯇꯧꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯉꯥꯡꯁꯤꯡꯁꯤꯒꯤꯁꯨ ꯌꯥꯝꯅ ꯋꯦꯜꯐꯤꯌꯔ ꯑꯣꯏꯕ ꯄꯦꯔꯦꯟꯁꯤꯡꯗꯁꯨ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯃꯆꯥ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟꯒꯤ ꯊꯕꯛꯇ ꯑꯋꯥꯕ ꯑꯄꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯁꯥꯔꯚꯤꯁ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯈꯔ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯦ ꯔꯟ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯊꯕꯛ ꯊꯧꯔꯝ ꯐꯪꯗꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯥꯟꯅꯖꯔꯒꯁꯨ ꯐꯪꯗꯕ ꯑꯗꯨꯒꯨꯝꯂꯕ ꯏꯁꯄꯤꯔꯤꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥ ꯉꯥꯛꯇꯅ ꯑꯣꯏꯔꯒ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯆꯍꯤ 90ꯒꯤ ꯃꯇꯝ ꯑꯁꯤ ꯁꯥꯡꯅ ꯑꯗꯨꯒꯨꯝꯂꯕ ꯁꯦꯜꯐ ꯏꯝꯄ꯭ꯂꯣꯏ ꯇꯧꯔꯒ ꯂꯥꯛꯑꯕ ꯀꯥꯡꯕꯨꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯦꯝꯁꯇꯥꯔꯒꯤ ꯑꯣꯏꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡꯒꯤ ꯃꯁꯤꯡ ꯄꯨꯕꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯊꯣꯛꯂꯛꯏꯕ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯑꯁꯤꯗꯩꯗ ꯌꯥꯝꯅ ꯃꯃꯥꯡꯗ ꯃꯨꯟꯅ ꯑꯩꯈꯣꯏꯁꯨ ꯗꯥꯏꯖꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯀꯌꯥ ꯁꯦꯝꯗꯅ ꯊꯝꯖꯔꯕꯅꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯚꯔꯥ ꯑꯁꯤꯒ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯑꯦꯗꯖꯁꯇꯦꯕꯜ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯕꯔꯗꯟ ꯊꯣꯛꯇꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕ ꯚꯔꯥꯁꯤꯁꯨ ꯄꯦꯔꯦꯟꯁꯤꯡꯗ ꯈꯤꯇꯪ ꯁꯥꯐꯅꯕ ꯃꯑꯣꯡꯗ ꯑꯦꯗꯖꯁꯇꯃꯦꯟ ꯑꯃ ꯇꯧꯔꯒ ꯑꯉꯥꯡ ꯃꯁꯤꯡ ꯑꯁꯤ ꯂꯦꯞꯆꯕꯅꯤ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯦꯇꯔꯟ ꯑꯁꯤꯗꯩꯗ ꯂꯥꯛꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯉꯥꯡ ꯃꯁꯤꯡ ꯍꯦꯟꯅ ꯄꯨꯔꯦ ꯍꯥꯏꯕꯒꯤ ꯆꯌꯦꯠꯅꯕ ꯑꯃ ꯄꯥꯕ꯭ꯂꯤꯛꯇꯁꯨ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯊꯣꯔꯤꯇꯤꯁꯤꯡꯁꯤꯁꯨ ꯄꯨꯝꯅꯃꯛꯅ ꯄꯦꯔꯦꯟ ꯑꯦꯟ ꯒꯥꯔꯖꯤꯌꯟꯁꯤꯡꯗꯁꯨ ꯎꯔꯕꯅꯤꯅ ꯍꯥꯏꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯃ ꯑꯩꯈꯣꯏ ꯋꯥꯔꯝꯂꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯖꯩ ꯑꯗꯨꯅ ꯃꯁꯤꯗ ꯇꯧꯔꯛꯄꯗꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯇꯧꯕꯇꯕꯨ ꯑꯦꯝꯁꯇꯥꯔꯒ ꯐꯝꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯂꯧꯈꯠꯂꯛꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯗ ꯃꯨꯟꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯑꯊꯣꯔꯤꯇꯤꯒꯤ ꯃꯤꯁꯤꯡꯗꯨꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯦꯝꯁꯇꯥꯔꯒꯤ ꯂꯩꯖꯔꯤꯕ ꯑꯣꯐꯤꯁ ꯕꯤꯌꯥꯔꯁꯤꯡ ꯑꯁꯤꯒ ꯐꯝꯃꯤꯟꯅꯗꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯨꯟꯅ ꯇꯥꯟꯅꯃꯤꯟꯅꯔꯒ ꯂꯧꯈꯠꯄꯤꯅꯅꯕ ꯍꯥꯏꯅ ꯑꯦꯝꯁꯇꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯇꯥꯕꯤꯗꯅ ꯑꯦꯝꯁꯇꯥꯔꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯁꯔꯀꯥꯔꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯒ ꯄꯥꯕ꯭ꯂꯤꯛꯅ ꯌꯥꯗꯕ ꯑꯥꯏꯟ ꯀꯥꯏꯕ ꯃꯑꯣꯡꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯐꯥꯗꯅ ꯅꯝꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯅ ꯎꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯁꯤꯒꯨꯝꯅ ꯑꯩꯈꯣꯏꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯐꯥꯗꯅ ꯆꯂꯥꯟ ꯀꯛꯄ ꯅꯠꯇ꯭ꯔꯒ ꯂꯥꯏꯁꯦꯟꯁ ꯀꯛꯀꯅꯤ ꯀꯥꯏꯅ ꯇꯧꯕ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯅ ꯇꯥꯕꯤꯗꯕ ꯂꯩꯔꯒꯗꯤ ꯍꯥꯏꯖꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯇꯧꯔꯛꯂꯒꯗꯤ ꯃꯇꯝ ꯀꯛꯇꯅ ꯑꯩꯈꯣꯏꯅ ꯁꯔꯀꯥꯔꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯉꯥꯡ ꯊꯤꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇꯒꯤ ꯂꯦꯞꯆꯒꯅꯤ ꯒꯚꯔꯟꯃꯦꯟꯠꯀ ꯈꯨꯠꯁꯝꯅꯔꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯐꯖꯕ ꯋꯦꯜꯐꯤꯌꯔ ꯑꯣꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯄꯥꯏꯈꯠꯂꯛꯄꯗ ꯑꯩꯈꯣꯏꯁꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯒꯦꯅ ꯂꯩꯖꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯄꯣꯠ ꯑꯣꯏꯅ ꯎꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯟꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛꯇ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯎꯅꯅꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯕꯨ ꯐꯥꯕ ꯄꯨꯟꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯀꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄꯁꯤ ꯂꯦꯞꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯈꯨꯗꯛꯇꯒꯤ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯂꯦꯞꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯗꯛꯇꯒꯤ ꯑꯉꯥꯡ ꯊꯤꯟꯕ ꯂꯦꯞꯄꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯃꯁꯤꯗ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯊꯤꯟꯕ ꯂꯦꯞꯈꯤꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯄꯦꯔꯦꯟꯁꯤꯡꯗ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯤꯕ ꯊꯣꯛꯂꯛꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯔꯒ ꯑꯩꯈꯣꯏꯕꯨ
ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯑꯦꯝꯁꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ